India lenga ka ZUF ka wari sanakre Jirangrong United Front ZUF amadi India lenga ka satarakpa Jirangrong political talking ngasi nipan super round New Delhi da pangtokre mifam adura India lenga na Jirangrong miyamgi history thengnari tungan basing yauna political rights sing ningthi na khangbaga loinana waroisin gi khongthang sing gi matang na khanaki Mekeni gi tungan ba semna ba draft proposal sing puthok tuni yengki amadi waroisin purakpa yaba wafam sing gi matang da khanaduna atenma matam gi manung da waroisin purakna ba wafam sing khanaki hari sathariba political talk asida Manipur Assam amadi Nagaland da lairiba Jirangrong sing na mapung phana mateng pangbiu Miyam gi mating na hiya na may pakpa amadi atenma matam gi manung da loisin ba da sauna mateng panggadori bani haiba wafam ZUF ki Information and Publicity Secretary Louis Gangmain Thatorakpa Chirol amada phungtorakli Private school kharna examination form fill up ki senpam hengana lauri basi lepkadabani emsu Lamda masigi lanai mahai sang private school kharna Council of Higher Secondary Education Manipur kosiam na lepa exam form fill up ki lokom thokpu sang dagi launa bagi tungan notice kya thokpa mahiru lu busira thengnari high level lokom thokpu sang dagi hengana lauri ba school singa silenga ki mari laina basingna khudakta miyeng sang biraga lephanana ba thabak lokot pina ba mahiru lu busina mari laina basingi puning sing sinjari haina emsu gi Secretary General Salam Sangkhon bana khuyek biduna thadorakpa chirol amada khangalakli Sirol asida hairiba lawpham thoktaba ahenba senpham si masa masana khangna lawba leptrabadi amadi lawksin kiba ahenba senpham sing adu athupada mairoi singda handoktrabadi mairoi lup asina maisang asigi mathakta akanba miyeng sangbaga loinana akanba paikhatlagani hairi Sirol asina lakaduri bi sahi English singani ga kunga taruk kunga tare asidadi lamdam asigi private school singna makoi gi institution gi fees structure du Miyam khang school sing notice oina thatpi raga soidna thambi loinana private school linkhat piri basingna lakaduri be academic session digi mairoi singi thagi phi digi lakpasan pham gi sada humdra ozagi awamal pina ba thabak pakhapiu tungi yumbodel kaya semliba mairoi sang asina leiba asida lauri baso thaudang adugi damakta di mairoi lup asina su awang pa thakta thakasari adubo masida khudong saba loroga mairoi sing bu sendan pham oina onthoklakpai gi thawong asidi yamna lebak thibani Mahai masing takpi tambibigi mingda miyam gi isupli basing asi emsu na kaidong yengduna lairoi athoba da thapak pakhat pahoragan hanesu sirol asina makhatari Assam gi accident ahum sere ani sokli Assam gi Morigao district ta SUB ama road divider amada thomjin badagi senior doctor ama yauna mi ahum siki bagaloinana atopa anna sokle haina police na phungdokre Senior police officer amana phungdorapgi matuina thaudo dungana nongthil pung ahum khairom tabada Morigao district ki Neli manakta national highway kungatreta thokibani mangnaiki driver na control ngamhauda badigi SUB edu ahanbada road divider da thumjalaba matung mathak makha olaga lambi atopada kalata thaudo odu mi ahum khudak sibaga loin atopa anina soki haina mangna phungdorakli Mite amadi Kuki sing amato oina Naga gi mayokta leplami NSN IM gi deputy atokilon sir BS ATM na Mite amadi Kuki sing matamama da puna leminaduna Naga gi mayokta leplami haina National News Agency Diprin loba interview ma da phongdokre Diprin loba interview du da BS ATM na hai nasi Manipur thokliba ethnic crisis asida muknariba Mite amadi Kuki furup matamama da amato oina leminaduna Naga gi mayokta leplamba furup singni Manipur thokliba crisis asida furup amata Naga furup na tongsinuna furup amagi apamigi mayokta Naga furup na lepningdi maram maduna Manipur thokliba crisis asida ngasi paw Naga furup ki miyamna neutral oina laibani haina phongdokre interview du da makna makata araduna hai Kuki haibasi matamama da British singna mapalebak singna ki lamdam asida pochai thangna na bagi pusilakibane British na Kuki singa si lanpham da mathau taba sari sarakaya haithoi singthoi bu ubadagi lanpham da makoi bu sejina na bagi damak da British na Kuki sing bu warfare gi tactics kya train tau tana nongmai kap stak pi tambiki hauki besai English nga mag samapan ga taraga tere thoki ba malem gi anis palanjau da British sing na lamdam asida khunda leita adun leidi Naga ambadi Kuki fruki miyoi sing da lanpham da sarugyana na ba mobilize tokki British na sadaki mobilization adu Naga fruki volunteer lising ani hena sarugyaki adubo Kuki singi miyo emata sarugyaki di matamadu Kuki singa British ki mayokta lancha thabeki mahut Naga gi lairiba masing yamlaba khungang kya ta landabagi thong kya sadaki thawong adu da hypozado nangna British
angauba miyoising asi evil ni haina phongdoknobagidamag Britishsingna makpu phangsi tawkhi. Gaza ceasefire deal mamingtagi oire Israel gi air strike na miyoi chamanga mari hatkri. Ngarang ihing Israel lanmina paksana satakhiba landa amada Palestine gi miyoi chamanga mari hatkre haina territory adugi Hamas na salaiba Health Ministry na phongdorakre. Israel military na ngarang ahing satakhiba landa aduda terrorist singi lotpham singa masum terrorist sing atamna landa khena phongdokpaga loinana Hamas militant singna US na asabu thongdang loduna satariba ceasefire deal bu khongoi nei haibigi maralda kiningai oiraba landa satakibine hairi. Hamas militant na Gaza da Israel lanmi am khat ki haina Israel gi defense minister na maral shirak pagaloidana Hamas na phajin badagi laikidrab Israel gi hostage sing handokna bagi yanakhiba sing adu khongoi nei haina su maral shirakli. Israel lanmi na maral shirakhiba kaya adu bu Hamas group na yaning da bu phongdok pagaloidana Israel gi lanmi am sikiba du karigumba hiram amatada Hamas ka mari leina di haina phongdok pagaloidana Hamas group na matam chupada Gaza ceasefire deal bu ikai khunai. US President Donald Trump na Gaza ceasefire gi matana karigumba hoya mata phongdok palitrabasu Israel gi lanmi sing gi matakta landaraklavadi Israel nasu madugi pakum pirak patabani haina saugatpegi thawong man mawongda phongdokhen su pau su makhatana palakli. Myanmar lanmi gi mapangal nongmei gi kan khalaktuna gold mine singda miyeng thambaukhre. Say asigi December 19 amasung mathang say gi January 13 da tangkak ani thokna pangtokadoriba Myanmar gi mikhal gi damak ngak sen gi akan besing thorang lokhat pa iroinana Myanmar hunta lanmi gi mapangal nongmei kan khalaktuna Mandalay gi amaga fauna lambi sing amuhana khudum chachingraba matungda leba adu leiriba gold mine sing lauksinabagi damak miyeng thambaukhre. Leba adu gi yamna maru oiba fauna pham ama oiriba Mandalay region gi North Sun State Pau gi marakta leiriba mafam sing hunta lanmina amuhana khudum chachingraba matungda Habai Kiem Township ta leiriba gold mine sing ethnic rebel sing gi makuttagi amuhan lauksinba ngamnaba asan miyeng thambaukhre hari. Tang National Liberation Army TNLA na khudum chansinduna leiriba Ruby marangkai na phangliba Mogoke town bu amuhana lauksinba ngamnaba hunta gi lanmisingna akan mapuram yatkre. Hunta lanmisingna highway number 31 digi gold mine marangkai na leiriba Zayat Quintam na sangshinba hokre hari. Gold mine marangkai na leiriba Zayat kinasi haukiba sahi gi August Myanmar hunta gi mayokta leibi ethnic rebels na khudum chansinkibani haidinasu pausta makhatana sa phongdorakli. Amaromdana Pakistan lanmina satakhiba air strike ta Balochistan Liberation Army gi militant taragamari sikri hari. Pakistan Army na ngarang ihing athengbada Balochistan satakhiba air strike ta Balochistan Liberation Army BLA gi militant taramari sikri hari. Ngarang ihing leba adu gi Quetta ga nakna leiba Balochistan gi Chiltan Mountain region da BLA militant sing sangjapam lauduna leiba mafam ni singnaba singda Pakistani security force na nongthakta gi landa sathaduna militant sing adu khatkibine hainasu pausta makhatana phongtokli. Lushilakpo ina maroiba pau mana Kumbi lamlongda mahar regiment soida Nongmei kapada accidental firing da miyoyama makhongna panduna sokle hari. Hairuk thawdo asi ngasi nungthul sarona pung amarom taba matamna thokibane hari. Asokpa miyoy do Bishnupur District Hospital da pukhatkre hainasu thajane wariba pausna makhatana phongthokli. Makhataba na uba update myam pun ngamina national sigi maikei degi si myang pham makhatana